sagatnaba lamdam asida laiba kangluk furup khudingmak amata oina punsimduna hotnaminasi haina United Committee Manipur UCM gi President YK Dhiren na phongdokre. YouTube ki khuthangda thongdok amagi pau miyam da yohan gi hairabadi adom gi ming leifam loinana atai mari leinaba details sing Meghalaya gi Information and Public Relation Department da hana na sumsoi soidina pisingedabne haina Meghalaya lengak na hairi. Amasung Manipur gi law and order bu ngak na thamnabagi damak security force na chinga madi tampak ki chingna ningai oiba mafam singda thibo hom bagi thabak makhata na chatharakpada tongan ba district singdagi kholai kaya fagat pangam thre. Kurumjari ISCOM News miyeng tabiri ba khwai punmak poi pinki okram na taram na okchari pungjasi faw bagi maroi pa paw sing pizari. Apunba Manipur ama sagatnaba lamdam asida leiminariba kanglu furup khudimak amata oina punsinduna hotnaminasi haina United Committee Manipur UCM gi President YK Dhiren na phongdokre. Wafam asingasi UCM na sinduna Krikrupata langban thagi haitha leithaba hongdokpagi thauramga mari leinana phongdokhibani. President na makha taraduna tha tara taruk hena sujilaklaba Manipur gi issue asida India lengak na ngasi fawba makhoi gi oiba arepa firep amata thamdana leiba loinana issue asigi matangda waroisin ama puraknaba thabak amata paikhalak palaitri. Matang asida Manipur da khunda minariba aikhoi pumbagi oiba apunbagi saktam ama sagatpa mathau tarakpa loinana Manipur gi apunbagi saktam da kuki narco terrorist singna rakliba asi aikhoi punna thengnaminaba mathau tarakpa narco terrorist singna awaba fibam amada sungsoi soidana lakhigani maram aduna Manipur kannana bokhotnabada Manipur gi mapanda khundariba ichil inaw sing amadi Manipur da leiriba furup khudingmakna amata oina thengnaminaba haibasi aikhoi pumnamaki thaudangni masigi mathakta India lengakna phongdorakiba wafam amada Manipur da thokliba issue asi illegal immigrants singna thokanbani haiba wafam asigi matung inna Manipur dagi immigrants singbu maru phangna takthokpa changi loinana ngasi pangthokliba thoram asi lamdam asigi apunbagi saktam kaidana bohotnabada thawaina pontha pikhraba athauba singi mafamda langban gi haitha leithaduna makhoibu ikai khumnaba utpani hainasu phongdorakli. Lairiba India government na tauriba aikoi ngarang haigre home minister na hairiba wafam aikoi tongan ba issue solution na bongona bada makoi na su hana India government na su home minister su haire illegal immigrants mayam singchina influx mayam ba changgelakpana amadi drug ki oiba issue mayam singchina Manipur da tremol asi Manipur ki tangtu leta da fiom asi lahen bani haibasi makoi na su hairabani na makoi na khangamina sigumba illegal migrants singsiga shu tongnara kanda Manipur gi mission praja singda ajumba praja singsida ngasi gi shu tongnariba laloba singsinda sophisticated oiba weapons mayam sinar kanda adugo mission praja singsida landaragi base masi khudakta aikoi tingpham thoi madunatana aikoi chindanga haira kanda aikoi lairiba posi karino haibasi aikoi miyamda chamumna halakanda thammakanda mayamsi tramolam da thambai bisi amna laibak thibani aduna Karigumba adom miyamda karigumba makhal amagi pau sing yohaningba tarabadi adom sizinariba platform sing adu gi mari leinaba singda research tauba mathau tare Meghalaya lengakna lakhalakiba khongthang amada khudam oina adomna YouTube ki khuthangda thodok amagi pau miyamda yohangi hairabadi adom gi ming leifam loinana atai mari leinaba details sing Meghalaya gi Information and Public Relation Department da hanana suksoi soidana pisingadabani hairi hiramasingi batangda Meghalaya gi IPR Department na notification na mathokre hairiba khongthang asi Meghalaya Public Communication Policy 2024 gi makhada miyamda achumba pau yohanabagi pandamdani hairi anouba khongthang asigi manung chana Meghalaya gi DIPR da hana impanel tawdaba natraga aggregated card holder nataba singna makoi gi detail singa konana DIPR gi office da registration tawgadabani hairi karigumba hairiba sing asi tawdana miyoi amatana social media ki khutangda pau amata share tauba yaroi hairi karigumba thengnarabadi makoi sing adugi mathakta logi oiba akanba thabak laukhatlagani hainasu Meghalaya laingaki maikaidagi khangalakli
Manipur gi law and order bu ngak na thamna bagi damak security force na ching amadi tampaki chingna ninge oiba mafam singda thibu hum bagi tabak makhata na chatharak pada tongan ba district singdagi khutlai kaya fagat khibaga loinana sajil lamba bunker sing thugai khre Ziribam district ki Mongvung village da khutlai paiba singna sajil lamba bunker thugai khre haina Manipur police control room dagi thadorakpa cherol amana khangalakli cherol asina makhata na Imphal East district ki Chanung amadi si Zawlen village da haukiba September 13 da fagat pangam khraba khutlai sing adudi local made single barrel ama SLR magazine ama kapayari ba nomai maru kunga mathoi pompi ama battery yaudaba baufengi radio set ama nakal ama romda hairiba numit asimaktada Chandel district ki Ganzil amadi border pillar 48 amadi 49 gi maraktagi pistol ama hand grenade ama grenade igniter ama local made mortar pompi ahum kapayari ba nomai maru mari amadi bulletproof jacket ani ni haina cherol asina makhatari Yang thang Lairenbi mamang thong da khangaudana CRPF na achat awong check tawnana ba honarakpadagi irang thokre thawdok asi ngarang numidang pung 8 makhai khare helakpada mayai lambi gi saruk amasu oiriba mafam asida CRPF na check tawnana ba koilas daram ani ahum thamlaga sem saringaida mahausa kum kaithelda maira paibi singna famduna leiringai urakpadagi lamdam adomgi akoibada leiriba singda pau pikhi tungda yamlaba miyamna irang horakpadagi wangoi OC team laktuna wari sanarba matungda CRPF personnel sing adu halan kre hairi ngarangi miyam marak aduda yaurakhibi hiang thang mamang lekai dagi maira paibi secretary huirem thoibina maira paibi nupi singna ngak senduna leiba mafamda irang leite maramaduna leingakna CRPF ki asigumba thong asibu chatha hanbiganu haina appeal tawrakli Okay. Koi get koi bida leiba maira paibi imai we Singapore na tanara kanda sigumba Central Force thamdana ba koi meyamna wangoi gi osi kauraga haina jara matong da koi halangi matong da su sigumba Central Force amohana thamdana ba koi na kana hona jagna kai kumba moina thamakpa tar ko chu koi maira paibi imai we sing amadi club ki singana singa tanara kanda matong da muk thamdana ba satana su wari basilo view makhata na sima thaw koi di ima gi jaga sidadi irang kaigumba matta leijaba natabani Central Force thamba pamjade aduna matung tabadasu Central Force thamanri kanu haina appeal tawjege Student Union of Kanglei Park Suki Tarahomdo Shiba Mapo Kumon Thoram Wangkai de Leiba Suki Head Office Tanga Sipang Thokre Ngasigi Mapo Kumon Thoram Asika Mari Lenana Relief Camp Singda Lanjena Tuna Leiba Singi Mafamda Chana Thaknana Bapolam Sing Kusinaki Ngasigi Thoramadu da Suki President Ning Thauzam Dhanakumarna Manipur da Leiba Mahiroi Singna Pandam Amagaloinana Thabak Thoram Pang Thok Minasi Pandam Leita Pathabakti Mai Pak Pakaidong Nungda Ngamloi Haina Fongdorakli Hojik akhoi mairoi sing pi kangau na bai batare kangau na bamong da koi mapu pan da bamong da koi mairoi kaya ma kangau na thoning da thodo kaya ma thokpagi mari mangani sigi manung da yamna nuai da thodo kaya ma thoi masi akhoi da yam nuai jati maramdi akhoi mairoi sing si da akhoi miyam na akhoi mairoi sing si da akhoi tongan ba akhoi mioi karan sagi personal interest da natragana tongan ba group kharana akhoi gi ba personal interest da koi mairoi singji lana lamjinga bra haiba sigi yamna achouba chingna ba mai koi da faujai haiba dai maduna mar kan dai koi mairoi sing section minasi mairoi sing na ihau toba matamda yamna mapu pan mong da leader naina pandam thamma kan da pandam leiba mong da koi ihau to minasi adu nattabi da koi gi ihau tawning haiduna stoda toba koi kana gumba group amana heta group am semjala kan da madugi group tuna hairak pada illa kan da koi gi sentiment wangna leiriba koi gi charang na riba mairoi sing da madugi khudong chaba lawra kan da koi mairoi sing ju lana lamjingna ba mong da toba si masi yam nuai jate
ख्वाई पुइना हाइना खंगनबा आमुर फल्कन हाइरिबा मिरमदगी पाइरकपा उचेक असिबु चिंजाकीदमक्ता फाबा नत्रगा हाटपदा तमेंगलोंग डिस्ट्रिक्ट मजिस्ट्रेटना अथिंगबा थमख्रे सेक्शन 50 and 51 of the Wildlife Protection Act 1972 की मखादा कनागुंबना ऑर्डर असिगी मायोक्ता थबक चथबा तारमलबदी चैराक फंगनी हाइना तमेंगलोंग डिस्ट्रिक्ट मजिस्ट्रेटना थादोरकपा चेरोल अमना खंगलकली खोंगतांग असिगी सरुक अमा ओइना डिस्ट्रिक्ट असिगी अकोइबदा लेबा मियामना अक्टोबर की अनी सुब चयोलदगी नवेंबर थागी लोइसलकपा चयोल फाउबगी मनुंगदा नोंमै सिजनदुना अमर फल्कन फाबा अमदी हाटपा यारोइ हाइरिबा मतम असि फाउबदा डिस्ट्रिक्ट असिदा सिजनरिबा एयर गन सिंग मरी लेनबा डिपार्टमेंट सिंगदा डिपोजिट तौरकनबसु खंगलकली लैहाइखोंग सोशल वेलफेयर ऑर्गेनाइजेशन LSWO की चाही इंग्लिसिंग अनिग सुपना कुनगा मरीदगिना इंग्लिसिंग अनिग सुपना कुनगा तरुक फाउबा थौ पुगदबसिंग खनख्रे हानगी लेटर हेड चटनररोय हाइना LSWO थौबालना थादोरकपा चेरोल अमना खंगलकली ngasi LSWO की ऑफिसता अचंबा थौरम अमा पांगथोक्तुना नौना थौ पुगदबसिंग अदु खनखिबनी मेघालयदा मेडिकल प्रोफेशनल सिंह मरु ओइना स्पेशलिस्ट डॉक्टर सिंह वाटपना हेल्थ केयर सिस्टम दा चाउना मराई चाइथबगी ममितारी हिरमसिगी मतांदा चेक्सिन थौरांग लौखटपा ओइना स्टेट लेंगाकना स्टेट स्पॉन्सर कोटा सिंगदा MBBS दा ग्रेजुएट लोइरबा माहिरोय सिंगना मेघालयदा हलकलगा थबक तौगदबनी हाइबगी यानाचे इरगनी हाइरी हेल्थ मिनिस्टर अम्पारिन लैंडोना MBBS तंबा लोइरबा मतुंगदा मेघालयदा हलकलगा स्टेट की अना लायंग संगसिंगदा थबक तौद्रबदी मखोइगी मथक्ता एक्शन लौखटनबा सेम सारे हाइनसु फोंगदोख्रे लेबानन का इजराइल का चाही अमा खुद थोकनदना लेरुरबा मतुंगदा ngarang इजराइल ना चथबा पेजर अटैक दा मियोय मापन लेखिद्रे मियोय लिसिंग अनिगा चनिपान हेना असोकपन नंख्रे सोकलबा सिंग अदुगी मरकता हेजबोला की ऑपरेटिव सिंग मेडिकल पर्सनल अमदी ईरान की एम्बेसडर या नचिंगबा याउरी हाइना लेबनीज हेल्थ मिनिस्टर फिरास अबाइद ना फोंगदोख्रे Department of Youth Affairs and Sports na sinduna pangthokadoriba state level inter school badminton tournament ta saruk yananaba District Youth Affairs and Sports Officer DYASO Kakching na sinduna ngasi Kakching Indoor Hall da district asigi mahut sinduna saruk yagadaba sanaroi sing khananaba district level under 14 amadi under 17 boys and girls ki inter school badminton trial selection pangthokre Board of Control for Cricket in India BCCI की चाही असिगी domestic tournament सिंह हौगदबा मरमना Manipur Cricket Association के टीम सिंह सेम्बा हौरकपगी सरुक सिंगी मनुंग चन्ना Women's Under 19 T20 Trophy दा सरुक याननबा मणिपुर की टीम सेमख्रे मणिपुर की टीम असिदा सानरोई 15 अमदी रिजर्व सानरोई 5 पुन्ना सानरोई 10 खनबदा सानरोई 15 अदु सेकनेहा कृति मोइरांगथेम अथोकपम टेनिस अमदी मेहनास ऑलराउंडर दा खुंड्राकपम रवीना थोकचोम एलिस अमदी हेमाम लिंगजेन पेस बॉलर दा तोंगब्राम बंदना खुंड्राकपम अंगौबी प्रियासी हंगलेम स्पिन बॉलर दा थोइथोइबी अहोंग सांगबम कोनसम सयातोम्बी विकेट कीपर दा तानिया निंगथौजम अमदी रोबेनी उसमनी रिजर्व सानरोई मंगाना ऑलराउंडर दा लौरेंबम प्रेना पेस बॉलर दा नीलोफर तोकपम स्पिन बॉलर दा राजकुमार वेलेंटिना बाटर दा नाजिया बेगम अमदी ऑलराउंडर अमदी स्पिन बॉलर दा रहमुतन खनामनी हाइरिबा सानरोई सिंह असिंग असिदगी हौदुना मॉडल हायर सेकेंडरी अमदी ओरिएंटल कॉलेज ग्राउंड दा प्री सीजन कैंप हौख्रे नाकलमरोमदा कर्नल CK नयादू ट्रॉफी दा सरुक यानगदबा मणिपुर की अंडर 23 मेंस क्रिकेट टीम सेमख्रे हाइरिबा टीम असिदा सरुक याननबा पुन्ना सानरोई कुन खनबदा सानरोई 15 अमदी मेन प्लेयर ओइरगा सानरोई 5 अमना रिजर्व सानरोई ओइरी
All India Football Federation की मित्यंग मखादा कर्नाटका न युम्पु ओइरगा बेंगलुरु दा चथरकलिबा सब जूनियर बॉयज नेशनल फुटबॉल चैंपियनशिप की ngasi सानखिबा ग्रुप बी की मैच अमदा मणिपुर न झारखंड बुब गोल तरुक अनिदा माइथीबा पीख्रे मैच असि माइ पाकपा ngमखिबा मणिपुर की गोल सिंगदी कैसाम विकास ना मैच की मिनट कुनगा तरुक अमदी होमफुनिपान चटपदा टीम की गोल अनि चनखी खुदहाइबम मुकार रहमान हुइरेम चिंगलेम्बा गुरुमयुम प्रोहित कुमार अमदी लाइश्रम महेशना मथंग सिपना मैच की मिनट निफुनिथोय निफुमरी मरफु अमदी मरफुतरा चटपदा टीम की गोल अममम चनखी ngasi सानखिबा मैच असिगा थारगा मणिपुरना अहुमलक माइ पाकपा ngamba टीम ओइदुना पॉइंट मापन फंगदुना ग्रुप विनर ओइदुना सेमीफाइनल चंख्रे था असिगी कुंदा ग्रुप डी की विनर गा सानरगनी हरियाणा ना युम्बु ओइरगा गोहाना दा चलीबा था सिगी कुनगनी थोइदा पांगथोकदौरिबा नॉक्ड आउट फाइट नाइट ता सरुक याननबा लमदम असिगी प्रो बॉक्सिंग कोच दीप लाइश्रम लोइतांग खुनौदगी इंटरनेशनल प्रो बॉक्सर असिगा लोइनना लमदम असिगी प्रो बॉक्सर सिंह फाइट नाइट की दमकता खलकपा मणिपुर प्रो बॉक्सिंग काउंसिल की प्रेसिडेंट डॉक्टर थांगजम प्रेमानंदना हराउबा अमदी नुंगाइबा फोंगतोरकपगा लोइनना याफपावजल पिरकली लोइसिलकपदा मरुइबा पाव अमुकाना थमजरी अपुनबा मणिपुर अमा सागतनबा लमदम असिदा लेरिबा कांगलुप फुरुप खुदिंगमंगना अमता ओइना पुनसिनदुना होनामिनसी हाइना यूनाइटेड कमिटी मणिपुर यूसीएम की प्रेसिडेंट वाईके धीरेना फोंगदोख्रे YouTube की खुथांगदा थौदोक अमगी पाउ मियामदा यौहनगे हाइरबदी मिंग लेफम लोइनना अतै मरी लेनबा डिटेल सिंग मेघालय की इंफॉर्मेशन एंड पब्लिक रिलेशन डिपार्टमेंट दा हानना सुबसोय सोइदना पीक सनगदबनी हाइना मेघालय लेंगाकना हाइरी अमसुंग मणिपुर की लॉ एंड ऑर्डर बुंगाकना थमनबगीदमक्ता सिक्योरिटी फोर्स ना चिंग अमदी तंपाकी चिंगनिंगा ओइबा मफम सिंगदा थीबा हुंबगी थबक मखा ताना चथरकपदा तोंगान तोंगानबा डिस्ट्रिक्ट सिंगदगी खुलाई कया फागतखिबगा लोइनना साजिलंबा बंकर थुगाइख्रे ISCOM na santok jaba Manipuri pau pungjasi faubagi oinadi matang swai solution jare makhataba pau singidamag ISCOM news bu adumak mityeng taduna lebiu